Akasvani Imphal Ketrumayum Chitrabhanu na pau pazari ahan badamaru eba pau. Manipur ngasi mera choral hobagi thorum pangthokli. Silong leba Northeastern Indira Gandhi Regional Institute of Health and Medical Sciences Nigrimsta Anokba Regional Cancer Center amangarang hangdokre. Pradhan Mantri Narendra Modi hairi English ngani kuntarukta Olympics Games ase Bharat mai pangna pangthopangamna ba honna ba yaba honnagani amashung ICC Cricket World Cup ki ngarang saniki ba match amada Bharat na Pakistan bu wicket treta mai thiba pikre. Ngasi mera chaural hoban numit ni thoramasi learning thosana mahi temple board utra sanglet amasung umang laikan ba apan baluk ukal na puna sinduna Imphal gi hayeng khongban ufong yumpham da pangthokli ayuk angan bada kanglagi nungzeng purkhidagi iru iseng loduna amai bi shing yauna miyang gi khongchet amaga lolena learning thosana mahi laisang fawbo purakhi laisang asigi Maibril na leba ki nungaya phaba purak na bagi damakta laison tisan gi thorom pangthokhi mera tha asi lamdam asida khunda minariba yelho purup singi lining pari chet pa khwaidagi athoibat ka ba thani haina longnari mera toral hobaga mari lena na Manipur gi Rajapal Anushya Wike amasung Mukhyamantri Nongthombam Biren Singna miyam da yafa paujal piri maki paujal da Rajapal na hai mera toral hobagi thorom asi yelhongai degi lamdam asida khunda minariba chingmi tami anigi nungsi janabagi mari uliba thorom amani asigumba thorom asina raja asida khunda minariba kanglu khuding amaga thajanaba mateng pangnaba amasung nungsi janaba hengat handuna ingta palamda mama oirushun haina Rajapal na phongdorakle Magi Paujalda Mukhyamantri na hai ngasi raja asina luraba tanfam ama mayoknari aikhoina mangkhraba yumsing amuk hanna sanaba amasung aikhoigi punshigi anoba tangkak ama hongnaba punna honaminagadabani Sri Birena hai numit asida kudo pot pinaba amasung areleita tathok tasin tongnabagi chanabi asina tongang makanglu singi mari hena seche thanba orishenu Minungsi amasung ngakpibagi gunna raja asig anoba pandup ama lahanba orishenu haina Magi Paujalda hairi Leba ki mapam kaya da dharma gi chanabi amadi lining lai sugalona na ngasidagi navratri thoram hore thoram asi Gujarat da dharma gi chanabi galona na harau tayam na pangthokli Kendra ki Griha Mantri Amit Shah na Gandhinagar da leba mahaki pongnapam lamdam mansada bahujarda mai laisang da ngasi nimida waram arti katkani Sri Shah na Gandhinagar da pangthokadaba Garwa Festival da su saruk yagani Gujarat ki Mukhyamantri Bhupendra Patel na Ahmedabad da navratri gi kumai hokdokani Imphal West amasung Imphal Zilla da ngasi ayupong mga dagi nimidang pung 3 fawba curfew komthokli Kaksing Zilla da na ayupong mga dagi nimidang wairam pung 3 fawba Bisempur Zilla da na ayupong mga dagi nimidang wairam pung mga fawba aduga Thobal Zilla da na ayupong mga dagi nimidang pung 9 fawba curfew komthokli Silong leba Northeastern Indira Gandhi Regional Institute of Health and Medical Sciences Nigrimsta Anokba Regional Cancer Center amangarang hangdokre masna raja asigi cancer na naraba miyushingda magun leba ana lang fanganba ngamalagani Kendra gi Haksal Mantri Dr. Mansukh Mandavia na Regional Cancer Center asigan lonena Undergraduate Medical College Nursing College ki Anokba Building sing Hostel Modular Operation Theatre sing amasung Anokba Guest House ama Nigrimsta ngarang sangakre Regional Cancer Center asi mathol taruk leba amadi phamung chaniang khai leba hospital amani masida anoba khuzukule kaya amasu leiri Kendra gi Haksal Mantri Dr. Mansukh Mandavia na hairi Nagaland gi Ahanba Medical College Nagaland Institute of Medical Science and Research lingkhat ki ba asi Pradhan Mantri Narendra Modi gi Bharat asibu masamo phaba leba ama ohena ba wakalon adu thabak to onthokpani mang hai masina medical tamningba mahirusingda puning thogapgalona na makhatana tongan ba leina kaya gi matang da thejinduna madudagi ngakthongna ba pampai sing puthokpa ngamalagani Mizoram da Rajya Vidhan Sabha Mikhal gi mangoina na Rajri Dol sina amaga chungsuna bagi thong chathari Sarkar Pariba Mizo National Front MNF amasung Mar People's Convention SPC Party Reformation na mathang thada pangthokadariba Rajya Vidhan Sabha Mikhal da MNF ki mirep singi mai pangna ba punna hona minana ba haina yana khre Tabiriba Pawasi Akasvani Imphal degini Pradhan Mantri Narendra Modi na hairi English ngani kuntra tarukta Olympics game asi Bharat mai pangna pangthopangam na ba hona ba yaba hona gani sana khona ba haibasi supna gi changdam na ba amakhak nate mashina gyan loksing kya tansin bagi pambai amashu oheli Mumbai da ngarang chamani fumatu suba International Olympic Committee gi mipam Hogdol aduna Sri Modi na hai sana khona ba haibasi aikhoigi punchi amadi sanskriti ga lonerak laba sharuk amani Sri Modi na hai masi Bharat macha koti chamani phugi manglan amani haina shu mahang na phungdokhi
2036 में भारत में ओलंपिक्स का सफल आयोजन हो, इसके लिए भारत अपने प्रयासों में कोई कमी नहीं रखेगा। 140 करोड़ भारतीयों का बरसों पुराना सपना है, उनकी आकांक्षा है। इस सपने को अब हम आप सबके सहयोग से पूरा करना चाहते हैं। थोरम अदुदा इंटरनेशनल ओलंपिक कमेटी के प्रेसिडेंट थॉमस बास मदी कमेटी के अतै मेंबर सिंह भारत की सकनारबा सानारुसिंग अमसुंग स्पोर्ट्स फेडरेशन के मिहुत सिंह सरुक याखे। ऑपरेशन अजय की मखाद इजराइल दगी भारत मचा चनी हुंबुत्रा मरी पुबा मरीशिब फ्लाइट ngasi न्यू दिल्ली की इंदिरा गांधी इंटरनेशनल एयरपोर्ट थुंगलखरे। मदुगी ममांदा ngasi अयु इजराइल दगी भारत मचा चामा मरफु तरातरे पुबा अहुम सुबा फ्लाइट भारत थुंगलखी। इजराइल दगी थुंगलखिबा भारत मचा सिंह अदुबु केंद्र की मंत्री कौशल किशोर नताराम ओखी। ऑपरेशन अजय असे लान मायोक नरिबा इजराइल लेरिबा भारत मचा लिसिंग 19 रोम असी पुरुकनबा पांदमदा पाखतखिबनी। G20 Parliamentary Speakers की अवांगथा की मिफम P20 ngara New Delhi da mai pangna lushinkhre thormatu da भारत na P20 presidency Brazil gi parliament ta khusinaki Lok Sabha gi adyaksha Om Birla na presidency adu Brazil gi Chamber of Deputies ki president Arthur Cizan Parele di leader da sinaki thormatu da wangang bada Sri Birla na hai P20 ki awangbatha ki mifam asida parliamentarian pumnamungna apun bawari ama lobangam ki ba asi chokthok chaningai ni masna parliament khudimak punna lemina bagi thong adu utli Chandrayaan mission mai pakiba numi puning sing bo oina chahi khudingi August kulhumda asi National Space Day haina palan torgani haina sarkar na lok thokre ngarang thokiba gadget notification amada Department of Space na hai asigumba ITSC oraba mission ama mai pakiba asina miweba jati da chauna kana ba phangalagani August kulhumda asi leba asina space mission gi lamda kumang choksin badu utpo maru oiba numit ama oibaga lonena hagolak liba mirol da sup uning thoganinga oiragani भारत के राष्ट्रपति ओरंबा लेखिद्रबा डॉक्टर APJ अब्दुल कलाम की मरफुदान पेशुबा मपोंग नुमिता प्रधानमंत्री नरेंद्र मोदी ना मागी मफम द इकाई खुमनबा उठरे सोशल मीडिया दा थागतपा वारोल अमदा प्रधानमंत्री ना हाई लेखिद्रबा लुचिंगबा असिना लेबा असिबु सेंगपदा अचोबो थौदांग अदुबु ngasi मिरोना निंगसिंगदुना तुंग इनगदबनी ICC Cricket World Cup की ngarang Ahmedabad की नरेंद्र मोदी स्टेडियम दा सानिकिबा मैच अमदा भारत ना पाकिस्तान बु विकेट तेरेता माइथेबा पीखरे भारत माई पालपदा प्रधानमंत्री नरेंद्र मोदी ना भारत की क्रिकेट टीम बु थागतपा फोंगदोखरे ngasi इंग्लैंड अमसुंग अफगानिस्तान न्यू दिल्ली की अरुण जेटली स्टेडियम दा सानगनी मैच असि नुंगचुल पुंग अनि दगी होगनी होजिक अरोइबदा मरुइबा पाव अमुक हना मणिपुर दा ngasi मेरा चरल होबगी थौरम पांगथोकले Shillong da leba North Eastern Indira Gandhi Regional Institute of Health and Medical Sciences Nigrimsta Anoba Regional Cancer Center amangarang hangdokre Pradhanmantri Narendra Modi na hairi English ngani kuntra trukta Olympics game asi Bharat ta mai pangna pangthokpangam na ba honabaya ba honagani amashung ICC Cricket World Cup ngarang saniki ba match amada Bharat na Pakistan bu wicket tereta mai thiba pikre Paulo Zeri